किचित्रा किजते बाउंसा ए संगम सेमुगे चटकिनो ngakta ngori sa kise nasak tu da bada khama ngam dan lagli bane office ko inta pe ade amuk han da bane ngasima ngasimak hujima natra baso hayengmak babum jana kuina lakta base ei pothafam khangde ngasidi penam te yengjagi amukta yenglam kho amukta noklam kho amukta yenglam kho amukta noklam kho aigi pukning se harau na lai hoge nungsibana tawduna hingba ngamlibani nangi wakhalda ngaurabani aidi amukta yenglam kho amukta noklam kho leikhong khuding pamel khuding phamduna leisi nungsi wari sasi he leikhong khuding pamel khuding phamduna leisi nungsi wari sasi amukta yenglam kho amukta noklam kho aigi pukning se harau na lai hoge amukta yenglam kho amukta noklam kho thasu yening thasu kuchemi mahausagi kuchemi naken thasu yening thasu kuchemi mahausagi kuchemi aigi pukningi yening tha phaire thana oi halle yening inokta naure nangi wakhalda amukta yenglam kho amukta noklam kho amukta yenglam kho amukta noklam kho aigi pukning se harau na lai hoge
ꯅꯨꯡꯁꯤꯕꯅ ꯇꯧꯗꯨꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯉꯥꯎꯔꯕꯅꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯌꯦꯡꯂꯝꯈꯣ ꯑꯃꯨꯛꯇ ꯅꯣꯛꯂꯝꯈꯣ ꯑꯃꯨꯛꯇ ꯌꯦꯡꯂꯝꯈꯣ ꯑꯃꯨꯛꯇ ꯅꯣꯛꯂꯝꯈꯣ